Churachandpur gi chamaga tarahumdoi suba BSF ki personnel marakta ngasisu mioi mapan positive oikibaga loinana berek asida laiba positive oiba personnel masing hompu sukre Rafael jet manga India da yorakre France na sava Rafael jet fighter manga ngasi India da yoraktuna Ambala da landing tokre Indian Air Force ki leiriva Rafael jet asi combat province ama oide French Air Force na Rafael sizinaduna Afghanistan Libya amadi Madida mission kaya changkre jet asi malemgi oina afaba makal gi jet amani haire panbayai China amadi India gi marakta leiriba unkhatnaba asida karigumba mami kharadi soidana taraba yari Community transmission ki Thaak Yourakle Dr. Lanthengminasi Minister COVID-19 laichat asi Lanthengnabada miyam punna wakal taminaba amadi saruk yabaga loinana government na paikhalakliba thabak thoram sing sogatpiyu haina Health and Family Welfare gi Minister L. Jayanta Kumar na phongdokre amaromda Manipur da COVID-19 local transmission oina sandokliba se community transmission oiraklagani haina Health Department gi Additional Director su oiba spokesperson Dr. Sasi Kumar na phongdokhibaga loinana masigi matangda mari leinaba singna warep logduna miyamda lauktopa chumi haikre Manipur gi miyamda piba paujel amada Minister L. Jayanta Kumar na hai laichat asi thengnanaba CM gi mityang makhada isamak yaungna leiriba official singa loinana angamba thakta akanba lanjang ama oina changsilli adubu miyamna mateng pangdraba amadi sogat pidrabade laichat asi aikhoi khaktana thengnaba ngamloi maram asina hanadagi induna lakba laichat asigi mari leinaba pauktak sing amadi chatna kanglon sing miyamna amukka hena ngakna chatpiu haina mahakna makha takhi minister na hai Thobal amasung atai district kharada COVID-19 nabagi sang hengalakliba asi thengnanaba government na hotnari Thobal gi GNM school da COVID care center CCC hangle adubu anaba masing hengalakpadagi laifam chandre haina palladuna makha tana district asida CCC hangdoknaba mafam ani yenglure adubu laibak thibade mafam aduda hangba roi haibagi wafam thorakle haina minister na phongdokhi anava sing asi hekta inthokuna thamba amade lamhang tumhangda nakoina thokpa leiro haiduna thadokluba yaba nate haiba wafam thamladuna minister na hai hangadoriba CCC adu district asigi anava sing laigadoribani amade layenggadoribani maram asina miyamna sogatpidrabade amade mateng pangbidrabade laichat asi lanthengnaba ngamloi haina mahakna phongdokhi social distancing tauba mask uppa khutsa toina hamba amade haksang fana yumda lainaba honabana chingba government na piba poktak sing inbiu punna wakhal taminaba amade chatna kanglon ngakpa khunai ama oiraba matamtada laichat asi lanthengnabada mai pakani hainasu L. Jayanta Kumar na phongdokhi rims ta masagi anaba layeng duna leirakpa Thobal district gi miyoi ama haukiba hingda laikhidabaga loinana COVID-19 su positive oiramle haiba wafam thamladuna masada anaba kaya sagonabadagi layeng lakpani amadi coronavirus na maram oiduna sivani hekta haiba chumloi imung manungna mari leinaba authority da wakalakpagi matung inna laikhidrabagi haksang adu minuthongi nongpok thangma maikeida leiba crematorium da hongnabi matung inna SOP ngaklaga poloinanaba thaurang tauri hainasu minister na phongdokhi health services ki additional director Dr. Khoirom Sasi Kumar mangang na hai haukiba tha mari rom asida COVID-19 thengnabagi khongchat ama thengnakhre haurakpa matamdadi testing facility leitabadagi Pune da sample tharami hojikti nongmada test listing ani phawba pangthokpa ngambaga loinana punna mioi listing mari furom test tawkhre haina paladuna ventilator ama ani khak leramba aduna hojik nifu yaure hojik local transmission mathang thoraktuna community transmission lakpa yabagi thak adu lakle haiba wafam thamladuna community transmission gi wafam asidi technical committee amana kumna yenglaba matungda miyamda laukthokpana chumgani haina mahakna makha takhi